National Highway Imphal Jiribam Lambigi Kaimai area da LPG gas bullet amadi oil tanker singda nongmai kapsulaktuna driver ani sokhan khibagi thawong adu Kuki Lalhonglop United Kuki National Army UKNA na tawani haina claim tawrakli Masig mathakta Imphal tamna nongmada changdraba yadraba pochai puba gari sing highway asida chathok chasin tawbada athingba thamle haina warning tawrakli United Kuki National Army General's Headquarter ki Defense Secretary ni haizaba haukip kauba amana khudyak piduna social media da thadorok pachirol amagi matung inna ngarang chathakhiba attack adu makhoina chathabani attack adu maruoina National Highway asida maitai community ki miyoi singna nongmada changdaba yadraba polam sing pusilakpada Kuki furup ki miyoi singda attack chathabada sizinaba kusu kulai lotuna purakpa thingnabani hairakli Masig mathakta Defense Secretary asina National Highway asida Kuki furup ki miyoi singda attack tawbada sizinaba nongmai bomb puthok pusen tawi haina mara sibaga loinana makhoigi operation makata na chathakigani order asi indaba driver singi mathakta thoglakpa fafata makhoina daita pujagadabani makhoi sing adu Kuki singi yeknabani haina logani haiba akanba wafamsu cherol asida palli Impact News ki maike digi hariba UKNA gi cherol asi aseng bra natraga sasinabra haibigi wafam chap chana khangbangamdri nakalamarom Kuki NP Jiribam Tamenglong amasong None District amadi Kuki Chief Association Toksem Block ki maike digi thadorop cherol amada ngarangi nongmai kapagi thogdo adubo akan mamong da yaningdaba phongdorakli cherol asina makha taraduna asigomba thawong asi maike aduda leiriba miyamgi punsida awaba pinaba amadi irang thokhanaba honaba thawongni Mari Linaba Authority na asigumba thawong asi matungda amuk thoktanaba honabiyo Jiribam amadi Tamenglong da leiriba Kuki Civil Organization na santi gidamak lepli Jiribam da leiriba CSO sing amadi Mari Linaba Authority ga punna maikai aduda peace amadi normalcy laina bahonariba sada thazaba leibiyo haina appeal tarakli